ngasi numidang wairam phongkiba tungan Manipuri se phongsing amasum thokiba thawdo wathoksing digi maruoibe I pausing khongo saraga Manipur top channel gi maikei digi myamna thamjagi ahanbada Biren Th.Bishorjit ngasi Delhi da paishinkhre hayeng lengak semlaba yana leiri hauzi state sigi caretakers minister and Biren thongju kendra gi MLA Th.Bishorjit amadi BJP Manipur Pradesh ki president e Sarda Delhi da BJP gi national leader singna kaurakpadagi Delhi gi damak Imphal thadokre BJP gi lusing bahum asina ngasi ayuk pung 10:35 rom tabada charter flight amada Imphal thadoki lusing bahum asi center lusing basingna kari gi damak kauksin khibano haiba khangmamdri Handak pangthokiba 12 suba Manipur Legislative Assembly election BJP na seat 13 fangduna mai paulakraba singdagi kanana se minister oigani haiba hayeng khangna biana leiri Sairasida Manipur yoin anauba se minister ama khanana bagi damak Union Finance Minister Nirmala Sitaram amadi Law and Justice Union Minister Kiran Rijijubu observer amadi co-observer oina Manipur gi damak hapkhre Hayeng observer amadi co-observer single loinana caretaker minister and Biren Th.Bishorjit amadi state president e Sarda Imphala thunglabaga loinana BJP legislature wing gi lusing bakhanbaga loinana anauba minister Raj Bhawan da wasak lorabe press na phangba thajabi yaba paw amagi matungina en Biren anirak suba tam gi oina amukhana Manipur gi minister oirabe yari Nakalamaramda Bishnupur Kaksing Nungba Tamenglong amadi Imphal West ki MLA amamam Imphal East ki ani loinana nupi amabusu cabinet minister oina wasak lorobe yai haina pausna makhatana pali Makasa tarakpoina topa paw mana Sheikh Nurul Hasan gi workers sing fazulubadagi sataraki baban yanaba purakpadagi handokre Handak pangthokiba 12 suba Manipur Legislative Assembly gi election da Khetri Gaw Kendra gi NPP gi ticket mai pakiba Khetri awang laikai da leiba Sheikh Nurul Hasan gi yumdagi Nurul Hasan wasak lobagi thorom yawu sakringai gi mahakki mayumdagi workers sing fazin khibadagi sauna miyam amadi police ki marakta sauna irang thokra batungda ngasi su makhatana police ka akkan mamona munakre ngasi ayuk pung 9:40 rom sepada minu thong hatada miyam tholaktuna lambi thingduna tire sing mai thabigi khongjang satakhi tungda hatagi akoibida leiba miyam tholaktuna khongjang adubu sogoladuna hajin kiba miyoi sing condition amata yauduna thado haiduna hobrakkiba irang adubu laksinana ba Imphal East District ki police team na laksinana ba honabada tear gas sel amadi mog bomb kaptun irang adu laksinki Irang thokpa maduda All Manipur Muslim Student Organization AMSU General Secretary Manoj Khan phongdorakpada hajin kiba miyoi sing condition amata yauduna thadorakadabani kariguma thadoraktrabdi makhatan akan khongjang kya changsilagani ki nakalamoramda changchin kiba General Strike khongjang adu Imphal East ADM yauna wari sanaduna solution ama purakre yana kibagi matungina fajin kiba miyoi punamak thadorakre maramasina AMSU na satarakwa General Strike adu kudaktagi loishin kre hains paus na makatari makasa tarak poina to papaw mana nifugamari YTB lokol miyamna food park sab yaroi haidunu thingmadagi police ka sauna munakre National Sports University sagani haina torambadagi sadana atoppa mafamna hongraba matungda laingakna mega food park sagani haina thawrangliba Thobal district ki YTB lokol ngasi contractor na thabak suba lakpada lokol adugi akoibida leiba miyamna thingmadagi police ka sauna muknaba thokre khudaki oina thabak subu su lepki hairi Hanadagi say another talk to no quarter case lady Lakola Duda, Tokiba Muknabigi Taudo, Ngarang Ayupung Nipalum Taba Matamda, Park Ashibus Habiki Tabak Togudaba, contractor na. Tractor sing JCB Pudunu Laklaga Lafom Gileva, Tem Topa Lakbada Tokibini, Nakala and Muknabigi Pawhek, Fangbaga Tabal District Police Kinupi Police Yauna, Mashing Yamlova Police Personnel sing Laklaga Miamadubut and Kaiduna, Tabak Suba, Honabakano Hanaki Adubo, Nifugamari Tibigi, Akoi Bitari, but Tengno Pal, Kaksingamadi, Tabal District Manung and Medaleba, Koibigi, Nupi Single Puna, Hanbalitana Muknabadigi, Tabak Subangam, the Natoki Hedi. Muknabadugi matangda khongjang loi oina saruk yakibi bina ko binupi man phungdo kibida nifugamari YTB lakolasi ki akoibida leiba khunja singa yena ringai saira sida laingana sports university sagani haiduna lofam singa si lauki adubu sport university adu atop maphamda sakhiba
Maram oiraga mafam asida atopa construction amata sabidana ba mauksaagum lau ubu yanaba lengakna aikoida pirakiba senfam adu handoksaragi haina takna duna lakli loinana khunjasingna taliba demand asi lengakna tabidaba sina maram oiraga khunjasingna court fob wakatki hairiba wakat asigi hearing su thasigi kuntrada lairibani maram asina hairiba court ki wayel si tadringeira kanagum amatana makhatana thabak suba yaroi haikena pausina su phungdorakli Atopa paumana Bishnupur Commando madi AR gi combined team na nupi yauna kederani fare Bishnupur Commando madi taraga taruk suba combined team amana ngarang kaino thongkhadagi lahulup amagi miyoy ma fare haidi police gi phamba paumagi matungina Bishnupur SP gi miyeng makhada district asigi commando gi OCY Shakti Sena lusingba team amana ngarang nungthilpung ama makhairom tabadu waida kaino thongkha area da thibuhum gi thabak sathabada miyoy du fabangam kibani haidi Faraba miye dudi nambol haikru digi ngangom thoi ilis tamsa sei kuntrani haidi faraba miye du makhata ba logi thabo lokhana ba Bishnupur police ta sinakre haidi amaromda combined team asimangna lahulup amagi overground da thabak tawbi nupi amasu fare haidi faraba ngarang nungthilpung ahunga makhairom taba duwaida oinam bazar lahulup amagi nupi member khara leiri haba paw famudagi thibu humgi thabak sathabada nupi edu fabane haidi faraba nupi edudi Torong Laubi Makhalikai digi es isel say kuntraga marini suhari. Faraba nupi di sumakata ba logi thabo lokana ba Bishnupur police sinakre hairiana pausina fungdorakli. Makasa tarakpoi na to papaw man angang sing COVID ki hidak kablagani. Leba sida lady ba say taragani thui digi taraga mari fawgi manungda lady ba angang sing hayeng digi COVID-19 gi vaccine ka pahona ba government na wari blokre. Hiramasigi matangda PIB na thadorok papaw man hai. Kumza English ingani gani pana madi English ingani ga mapana masum English ingani ga tarada pokma masagi sai taragani thoi helaba masum sahi taraga mari fawgi manungda leba angang singna hayengdagi vaccine asi kapthokna ba thorang tawre hairiba sei kanglo basigi angang singda kap kadoriba COVID-19 gi vaccine asi Hyderabad based toba biological events ta saba Cobravax kawi sai taraga mari gi mathakta leba angang singoina di vaccine kapagi khongthang asi mamangda rokhkrabani government ama khatana lokiba warepta kormabiti leba sai humfu mathaki miyoi singda precaution dose hayengdigi kapa hauragani so hairi makasa tharakpoina amasum lushilakpoina to papaw mana ngasi goriba state sigi COVID-19 update myamna thamjaramge ngasi goriba positivity rate si 1.2% ori Apun boy na miyoy taraga mari khak nauno COVID-19 na positive oiba thengna rakhre duga miyoy lising amaga samaga marfugu mapana nauno COVID test tokre ngasi COVID-19 na positive oiba thengna rakhre ba miyoy taraga mari si Sandel digi ani Susampur digi ama Imphal East digi ani Imphal West digi mari Kaksing digi home Kangpokpi digi ama Ukhul digi ama punna miyoy taraga mari nauno COVID-19 na positive oiki duga positivity rate na amukhana 1.2% apun boy oina miyoy lising amaga samaga marfuga mapana nauno COVID test toki adugo ngasi COVID-19 na positive oiduna lekhidabagi claim lakte Makasa tarakpo oina to papaw khrana Manipur na memarom dagi yongsak leibide sahi amada crore sani dagi sahum hena sading tawri Bir Kumar haukibe sei karasida lamdam asida horamba yongsak pambi kaya masamatan sijakibana maram oiraga yumthang nariba memarom dagi sahi amada crore lupa crore sani dagi sahum lom leibide hena sading tawri Yam kraba senfam sing asi kalhauna ba lamdam sigi tuan ba government amadi private organization singna honaminaba matam oiri haina North East Institute of Science Technology Senior Principals Scientist Dr. Hais Bir Kumar na phongdokre Waphamasi Association for Protection and Promotion of Tribin Sinduna numit nini pangthokadaba workshop kam exhibition of Tribins yongsak hawdokpagi thoramda phongdokibani Lamphel pat lebi ACAR Research Complex ta pangthokiba thauramadu rakhanaba mithung oina saruk yaraduna mahakna makhataraduna yongsak haibasi lamdam sigi traditional amadi culture ga thadoknaba yadraba pambiamani pambi asida miyoibada kanaba medicinal protein amadi tuan masal kya yawbagi mathakta lamdam sigi imung khudimakna khwaidagi pamna sanariba posa amani Yongsa asi Manipur gi climate change amadi usek waya kya mangkhibana maram oiraga tin kya taduna sirakpani Setmilonda asobo sapu piriba pambi asi mutkhrabasu mapandigi leiduna sijinari mipung khudimakna pambi asi makhatana honanaba tangai fadaba pambai sing adu thiminaba matam oire haiki thauramadu ICAR gi director Dr. BK Mishra IBSD gi director Professor
Pulok Kumar Mukherjee, AIMS की President Mayanglambam Khailendro amadi Hanagi Manipur University की Vice Chancellor Professor Amar Yumnamna mathangsin athoiba mithung akhanaba mithung len amadi thoramapu oina saruyaki hayeng fawu sathagadoribu workshop asida tuan department singi khanghairaba mi kyana resource person oina wa ngangani so haidi makasa tharakpo oina top faumana jeribamda irang leptri bomb pokhaibada amanga ta Toukhre Mikhal gi result haidokraba matung thuaningdaba thaudok sing thokpa leptri ngarang numidang luhongpa manakta khamduna leiba cruiser car number AS11BC 2779 amagi makhada bom thamlambadagi numidang pung 3:40 tabada pokhaiduna gari edugi thau tenki tayar singba amanga ta Toukhre thaudo si jiribam district gi manung sena leiba suto betragi lankhal khulda leiba gari mapu siradun haksai kuntraga manga apokpa Ayondingi gari da pokai kibani bom pokai kre haibagi pau phangmadagi Japura Dador police station gi OC yauna team ama laktu na yengsinki bom pokai bagi thaudo oduda aso apandi yauki de dubo bom pokai bagi makol aduna Seraudin hak mana pangki hari haujik police na investigation chathari thaudo oduga mari leinana OC siam go wari sanabada akan ma bom oidabana aso apan kya thokidabani thaudo tuga mari leinana case ma lokotuna thijinba hokre hainisu pausna makhatana su palakli makasa tharak poina to pamaruiba pau khrana license nomaising police tagi lokthokpa yankre taragani thosuba Manipur Legislative Assembly election 2022 ga mari leinana mamang sai English ingani ga kunga mathoi gi October gi tang taruk tagi Imphal West district ki oina district asiga mari leinaba police station singi jurisdiction license nomaising police station lakhot khiba singadu mikhal gi matam loiri han election committee of India na thasi gi taragani thute election model code of conduct laukthokraba matung thamjin khiba nomaising adu laukthokpa yare han Imphal West ki DMTS Kiran Kumar ngasi hukum ama Toukhre hanisu pau mana palakli makasa tharak poina to pau mana Modi gi lenga kianing da phungdok tuna Mars kunga mathoi amasum Mars kunga nipan amasum kunga mapana kauriba nationwide general strike lomi lupna sogotle mamang sahi gi November taraga mapana Prime Minister Narendra Modi ne lebak watho oikraba anoba farm lo ohum handokrabasu hauju phawbada minimum support price Ain oina sana hananabu wapam laikhai tahandana namsinduna thambabu Manipur lomi lupna akan mamong yaning da phongdorakli haina lob asigi secretary hais ibobi singhagi serol amana haidi serol asina makha taraduna masida sunatana mamang sahigi October angan mada thokiba Lakhimpur kheri lomi mihata maru oina senariba Union Minister of State oiriba Ajay Mishra gi mazanupa Asis Mishra bu Jamil da thatolaga case aduga mari leinana jail da phajinduna thamliba lomi kharabu thadoktribasi police administration amadi prosecutor sing laktuna bani haina lawi Asis Mishra bu bail da thadorakpa mahakna Lakhimpur kheri thaudok mari leinaba case da maru oina witness oiriba singbu khatkani haina ki hanba pogalibasi uwathok asi mathong maram khangandana namsinana thorangni Lomi gi senthok saruk ani hengat hananaba minimum support price athubu matamda ain oina chana hanba loinana Dr. Swaminathan Commission piba SSP thabak oina pangthoknaba Manipur lomi lupna dabi tawri asigumba lomi singbo hantana yengba Narendra Modi lengaki thausil yaningdaba phongdoktuna Samyuta Kisan Morsana Mars kunga mathoida kauriba lebak sinba thungna pangthokadoriba protest asida Manipur lomi lupna mapung fana sagot kani loinana Mars kunga nipan amasung kunga mapanda Central Trade Unions Organization kauriba numit ninigi nationwide general strike su Manipur lomi lupna sagot kani haidi hena pausna su makhatana su phongdorakli marak thani state sigi wangmra thokpa pau khara mayamna thamjage Congo da flight train accident miyoi humdraga manga sikre Congo gi kharom da leiba Lualaba province da flight train ama accident thokpada yamdrabada miyoi humdraga manga sikre miyoi samga kunga manga na sokre haina agency gi paw man hairi thaudo odu sikiba miyoi singadu aina yadaba mongda train na tungsilakibani haina thajanari soklaba singadu hospital anida admit tawkhre train adu singthakta ka khatpada talidagi nanthaduna wagon kya loksapta taki haina provincial minister for social welfare Natali Lunda Nanganduna haiki mi kaya marum sibi thaudo sida leba sige president Felix Sise kedina awaw phungdokre hainasu pausna makatana su phungdorakli
Amaromdana Ukraine gi aircraft factory da landabada miyoy ni sikre Ukraine gi aircraft factory amada Russia gi forcing na landabada miyoy ni sikre tare sokre amadi mi laiba building amada kapsin mada atopa miyoy amasu sikre haina ningthokaba numita Ukraine gi authorities singna phongdokre Antonov aircraft factory is Ukraine gi khwaidi gi saubani hauji phaw gi manungda malem gi khwaidi gi sauba cargo plane mayam puthokpa gi damak sakhangnari ba factory amani Russia gi forcing the factory edu da missile kapsin graba matungda mai hauduna sakhi mi laiba building edu da kapsilakpa da mi yama sikhi ahumna sokhi haina kip city government haidi misam kya laukthokna ba natragana makhoi gi khudaki weba mathau taba polam sing phangana ba lambi ama wari amuk sanabada hanglaba yai haina asa taunarabasu Russia gi military na Ukraine gi konung khudum sanana bo hona leptri leba sigi city amasum town sing the air raid alert laukthokre haina su paw shna makhatana su phungdorakli amaromdana nuclear share tawbigi wari sanabada section aba Japan da China na taksingkre Japan da nuclear khulai mayam thamlakadaba nuclear share tawbigi thawrang amagi matangda khanabagi wahauda China na nithokaba numita nungna ma phungdokre Wari sanabada section na Japan na taksingkre Japan gi phungdorakibu wafam singi matangda hangbada wafam asi foreign minister gi spokesperson Liziana press conference amada phungdokibani non proliferation of nuclear weapons ki treaty de sahi tawbada nuclear khulai leitaba laiba ama oina Japan hiramasi gi matangda malem da haidokibu wafam sing ngakna satkadabani haina su zauna hakiena pawshina su phungdorakli makasa tharakpo ina to pafaw mana MLA Rajian gi warol yaning da phungdorakli handak ta pangthoki ba taragani thoisuba Manipur Vidhan Sabha Mikhalda lamsang kendra dagi BJP ki ticket mai pakraba hanagi education minister S Rajan Singana NPP da board pi khibe sing state lenga ki makhada lebi scheme kya gi khudong sa ba sing phangaloi haina phungdoki ba warol adu all Manipur nupi marum na akan momong da yaning da phungdorakli haina nupi maru asigi secretary L Sumati Balagi sirol amada hairi Anemba thaki rajniti gi wakhalon chenba siguma miya mabo nauna semgudaba state cabinet saruk yan pham thokti haina supali makhasa tharakpo ena to papaw mana mikhal gamari leinana wangjing na miya ma kaptuna hatper sienaba ama fakhre thasigi manga gi nonge matung pung amaga minute 10 ram tabra Thobal police station gi manung sana leiba wangjing gwangkhaida Lema popum amuba sei kungi manga ka bo miye ma wangjing haudamba lekai de leba miye sina nomoina kaptano hatkiba du Thobal police na FIR case number 45 close 3/2022 under section 326 by 34 302 IPC ki makhada case register ama tawduna thijilaba matung miat pada siena badu Thobal police na ngasi Imphal gi Zen Road all Lambuland gi fare amasung court puthoktu na makhata investigation sathabaukhre pawshina hairibadi Haukiba Mars Mangara Taragani to Suba Manipur Legislative Assembly election Matamaduda, Kana Sainaba, Mishimina Tokibagi complainama Lakidraba Amubagi Manaupa S. Priona Thobal Kesama registered Toki, Lakidraba Amuba Hobam, Rajan say, Humfugatet, Wangzing Hodamba Lekai, the Labana Hat Pani Haiba, Kesadu, Thobal Police na Tizilaba Matungasi, Mapu Fabam Kibani. Laikidraba El Amuba Thasigi Mangad Nomaina Pandun Impal Giras Ministry the Laying Mangamdana Laikitabani Hanasu Paus na Fundurakli Amaramdana Court na Th.Bishorjit Amadima ki party warrant issue Toukhre Special Judge Court MP MLA number 1 Manipuna Special Trial Case number 2 English ngani kunga mathuga mari lainana complaint oiribi Ribika Surakhamba Mamadi accused person Thongam Bishorjit Amadi Atopaga Mari Lainana ngasi court asida laknabi accused person singi mahut sinduna makhoi gi council gi dispensation applicant gi overall taraba matung special judge ledkho kipgen mamangi case thas gi kunganipan accused person sing laktrabadi ain gi matung ina variable warrant arrest issue tonaba ngasi order mathokre amasum special judge court MP MLA number 1 Manipur ngasi thokib order duda palibadi accused person number 1 oiriba thonga Bishorjit madi maki loinabi court asida lakpa ngamdriba madi hauzik lairiba lengak semnaba political gyoeba asin mathabak laiba madi maki loinabi accused person number 2 thongam ongbi Zurenwun mapuroiba thadokpa ngamdabagi phibamda lairi haiba ofam sing makhoigi council na dispensation application tharakliba sing kupna yengsilaba matungda judge na hariba accused person sing asi court asina mamangda somon kyarak tharabasu lakidre ain gi chanabi matung ina phibam asi munna yenglaba matung makhoi gi mathakta warrant arrest
ꯕꯦꯔꯦꯕꯜ ꯊꯥꯁꯤꯒꯤ ꯀꯨꯟꯒ ꯅꯤꯄꯥꯟ ꯀꯣꯔꯠ ꯑꯁꯤꯅ ꯁ꯭ꯇꯦꯞ ꯂꯧꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯤ ꯍꯦꯟꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯇꯪ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯕꯤꯁꯣꯔꯖꯤꯠ ꯑꯃꯗꯤ ꯁꯔꯗꯥ ꯗꯦꯜꯂꯤꯗ ꯀꯧꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯎꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯑꯇꯣꯞꯄ ꯁꯤꯐꯣꯡ ꯑꯃꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯍꯦꯗꯂꯥꯏꯟꯁ ꯇꯧꯔꯤ ngarang assembly MLA yankhai gi mapan wasak laukraba matung ngasi ayuk pung 10:30 rom tabada special charter flight amada caretaker minister en Biren Singha MLA Th.Bishorjit amadi BJP Manipur state ki president Sarda Devi Delhi damak Imphal Toukhre ngasi makhoi hum numidang wairam union home minister Amit Shah amadi BJP gi national president JP Nadda amadi party asigi general secretary organization oiriba BL Santos ko unaragani press na phangma thajabi yaba pawgi likhun amagi matungina makhoi ahumak tongan na hairiba BJP gi lusingbu singa sigu unaragani matung tabada amuk pulap unagani mifam asida union finance minister oiribi Nirmala Sitharaman amadi union law minister Kiran Rijiju yaurabasu yai haina pawsna makhatari panba yabade Nirmala Sitharaman amadi Rijiju BJP Manipur gi oina observer amadi co-observer hapkhre makhoi hayeng caretaker minister en Biren MLA Th.Bishorjit amadi Sarda puna Imphal laklaga makhatana handak mikhal da mai pakhiba BJP gi MLA sing amadi tongan state ki BJP gi thapu basing yauna mifam pangthok tuna BJP gi legislature party gi lusing bakhan amadi tamasida minister oigedaba lepthoklaba yai so hairi thajabi yaba likhun amagi matung ina handak election matung BJP na sit humfu gi manungda sit kunthra gani thi fangduna absolute majority oikraba tungda se minister gi pharmacy kanana pugani habigi matangda media da phongdoknarakhi media da tongan wafam sing quote tawduna hainarakpada BJP gi manungda leadership munnabagi wafam leiti haina phongdokpa lekhre aduba hauji state asida ani suba BJP gi lenga asi semnana bohonabada leadership ki crisis lairi State Minister gi pharmacy mamangi tamna State Minister oikiba nongthongbom Biren Singha da pithok ningba kaya amasu leitaba nati ngasi Manipur gi caretaker State Minister en Biren Singha hanagi works minister Th.Bishorjit madi BJP Manipur gi Pradesh ki president Sarda Devi akhanaba flight namada Delhi da pasingkhre loinana BJP gi MLA kharasu hauzik Delhi da lairi amadi makhatana MLA kharasu sangsilaba yana lairi so hari amaromda ngasi BJP parliamentary party mifamama New Delhi gi Ambedkar Bhawan Toukhre Mifamadura Prime Minister Narendra Modi amasum BJP gi National President JP Nadda handak pangthokib state mari gi mikhal BJP sauna mai paklakpada taram su okre aduga hausikoi na dimyam pau simatang sa lusinjarage masum pathok sa kibira soikiba lankiba yawros myam nanga pigani matam gi oba maru bi pau singsu myam da lepa leitana update pijarake haina channel sigi mekeri gi su myam na thamjari and thank you